ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯝꯊꯕꯤꯅꯕ ꯂꯩꯔꯣꯏ ꯕꯤꯃꯣꯟ ꯀꯆꯥ ꯅꯥꯒꯥ ꯇꯔꯨꯛ ꯑꯩꯈꯣꯏꯅ ꯏꯃꯣꯁꯟꯗ ꯍꯥꯠꯈꯤꯕꯅꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯍꯦꯂꯤꯌꯥꯡꯊꯥꯡ ꯀꯨꯀꯤꯖꯣ ꯚꯤꯂꯦꯖꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯤꯒꯗꯕꯅꯤ इम्फाल जिरीबा लंबी फाउनरे 80 थौमी फाजिंखिबगी मायोक्ता वाकन मिफम फंखरे कुकी सिक्योरिटी फोर्स की केस्पर तोंगलगा इम्फाल दा लापदो तंगदु लेताबा पुरगले हाइबा यारोय एनसीसी एनपी नापिगनी एनपीसीएम डिमांड मंगा लेंगांगना थबकता ओंथोकपियो हाइना फिंजंग चंसिनखरे हौजी मखा ताना पाउ All Manipur Trade Union Council M2 amadi All Manipur Finance Governors Employee Organization MGO ani gi apunba body ama oiriba Joint Administrative Council JAC na taliba demand mangan Manipur lengang na thabak to onthokyu haiduna ngasi Imphal East amadi Bisepur District ki Deputy Commissioner gi complex da phungdang junction kre Hongjang aduga mari lainana JC asigi secretary Thiam Momosa na hai JC asina lenga ki mathakta tanduna lagliba dima mangal haibadi state asigi government employee amasung pensioners in the piriba dearness allowance dearness relief DRG sempham asi central government gi employees in the piriba DRG sempham aduga manana PBU state asigi government employees gi थबक तौबगी मतम असी चाही 19 फावबा सांगदोकपिदुना हौजी हौजी हांगदुना लेरिबा सबऑर्डिनेट सर्विसेस सिंसंदा पोस्ट लिसिंग यांखै असी मणिपुर स्टेट स्टाफ सिलेक्शन की खुथांगदा अतुबा मतम मनुंगदा मेंशनबा NPS UPS की महुत्ता ऑल पेंशन सिस्टम चनहनबा अमदी गवर्नमेंट एम्प्लॉयीसिंग की थांगजन नुमित सुटी कखिबगी थोकिबा ऑर्डर अदु कैंसिल तौबीनबा JC Manipur Governor Chief Minister amadi Chief Secretary da pisinkiba memorandum adu thabak oina onthoktraba tarabadi makha tabat oina democratic oba mawongda khungjang kaya tangsinaba sem saba loire haiki hauji arambai tengon gi thomi phajingkibagi thomu yaningdaba phongdoktuna ngasi su tampaki tongan tongan mafang kaya da miyamna wakan mifam chathaki Urup Arapti Development Coordinating Committee UAD COC amadi Urup Arapti apunba maira paibi lupna sinduna Urup Arapti da ngasi mafam adugi miyamna saruk yadna wakat mifam chathakre wakat mifam aduda saruk ya khibi maira paibi amana hai English ngani sumna kulumdoi gi me ohumda kuki nar ko terroristina landara pa matamda government amal lai haibagi masagi mutafam thokpa mathau amata tawrokidaba amadi state force na makut punsinduna laikiba matamduda arambai tengona iramdam asibu ngangnabaitam achauba thodang lauduna lakibani India amadi Manipur government na laugadaba thodang ado kari amata taroktabadagi arambai tengona iramdam asigi miyam asigi kannabagidama achauba thodang laudubani haiki hauji makhatana pau pajari Kuki Central Security Force ki Kesper manungda tunghallaga makhoi bungak senduna Imphal da lakpada Manipur da tangdu leitaba puragle haiba yaroi lengang na puragle hairiba tangdu leitaba si karamba authority ga yanaduna purakpa tangdu leitaba no haina NPCM Native People Committee Manipur lengak ta hangkre committee asina paring nai na chatharapa maitei amasung naga phulki oiba khana naina ba mifam amada committee asigi convener asang kasarna wafam phungdokibani Unified Response haiba jamda Imphal West ki awang samai konjeng laima tampak ta pangthokpa mifam aduda NPCA gi mihut oiba ching amasung tonggi thau puiba CSO kaya gi lusingba sing saruk yaki thauram aduga mari leinana asang kasarna hai hojik Maitai Purumna Chatpa Yadaba Singh Mathakta Nakaj Mafam Kharada Chapa Yadana Laidi Adubu Chathok Chinja Diba Tanja Sida Lengangna Tangdu Leitaba Hanjile Hybrid System Loi Kuki Singbu Ningthina Security Piraga Chalhannabagi
thawong asi miyam usitabani haina lawi miyamna pamba kuki narco terroristingi su suspension of operation lathoktiba phawba amadi sab chana yanaba ama pokti phawba kuki singu free movement tawhanba yaroi asang kasana haiki kariguma maitei masung naga miyang ya pamagi mayokta thabak tawlabadi thengnagani maram aduna lengangna maram chadana miyang gi mayokta thabak tawbiganu amarom mifam aduna jun anida kampopi district ki makhan liangmai naga village da pangthokiba NPCM gi ahamba mifam lawkiba warep adu reform tawki mifam aduna reform tawkraba warep sing adudi Manipur dagi Assam Rifle lawthokpa kuki narco terroristing gi suspension of operation lawthokpa census pangthoktingai mamangda NRC update tawba maitei amasung naga legislative sing yauna matam-matangi oiba mifam NPCM ga pangthokminaba gelawmi group singda singnarapa khudima amata oina punsinoi geknaba singa thingnaminaba haibana singba ni hauji makhatana pau pajari Manipur da leiba phibam ase munna nainaduna system asina miyangi kokta chusil hankraba wakhalon thok chamthoktuna hongdokpa sangi miyamgi conscience and awareness yaudana Manipur ahongba purakpa khak yaroi Manipur miyangi amadi khunai asigi wakhalon tholakpa matamda India government da natana kanaguma matana Manipur namthaba kaidongda oitholoi haina Lok Sabhagi MP Dr. Angomcha Ning Bimol akoijamna phungdokre wafam asing asi Dr. Angomcha Bimol akoijamna haukiba Englishing ani simna kumari di jungi kumanga da mahangna Lok Sabhagi MP oina wasak laukiba chahi ani mapung pharakpagi thoromda phungdokibani Imphal NDA Jawaharlal Nehru Manipur Dance Academy gi auditorium da celebrating people's voice people's resistance haiba mingthonduna pangthokiba thoram aduda MPCC Manipur Pradesh Congress Committee gi president oiriba former chief minister Okai Bobi Singana chief guest Dr. Angomcha Bimol koijamna president amadi Sugunu Assembly Constitution gi MLA A Kangujam Ranjit Singh Kondrapom Assembly Constitution gi MLA Thokjom Dokesor amadi Thawan Assembly Constitution gi MLA A Okram Sujakumar Kumana guest of honor sing oina wasak yak saruk yakhi thauramada Dr. Angomcha Bimol koijamna hai Manipur hauji karamba phibam da leibigi haiba asi miyamna kupna nainaduna khangminaba changi aikoina hauji hingliba mahing asidi atuki matik thamoi songningai oire miyamna government asida kire masi government gi thawong thuksin kayana ki hambani India government aikogi government aikogi miyam asibu leiba yaba magung uhallabadi Manipur toirani Sentana yelakpa sakthung kharada senna munaduna sana bagi phibam da leire lalabsu sendokpagi mahuta adum yaning chatpa oiraro yararoi haiba wakhalo leiba asi hungdokpa tai miyangi constituency awareness yaudana Manipur hongba yaro ai khaktana Manipur da ahongba purakpa ngamloi ai laipong nate iraboki mapok amasu nate lusingba sing amadi miyangi wakhalon hongdokpa mathau tai miyangi wakhalon honghalnaba honabada lusingba singi thaudang changno leigani masidi politician khaktana honghanbasu yaroi democracy da ai amadi aikogi marakta leinariba muna khangminaba mathau tai ai gi moral responsibility adu chapman chana lawminasi ai haiba moral agency asi leader singda yamna hena yawba sangi masidagi aikogi thaudang haiba amu punna lawminagadabani miyangi wakhandagi oiroi yararoi haiba wakhalon thadominasi traipan suba Lok Sabha election da miyamna lawkiba phireb adu tandangi maingan ohengumsi culture ama wehenaba honasi lakadruba election asida su miyangi phireb khongdana leptuna anoba Manipur ama purnaba devolution ama changchinminasi amasung hainasu Dr. Angomcha Bimona koijamna phungdoki thauramasa chief ki waron piradna Okami Bobina hai Manipur da English ani sumna kolumdagi megi ahumdagi khulakiba irang asina leiriba phur khudimak asi hinglibra siribra khangdana leibaga pangkhak oire BJP governor asina democracy gi wahan thole hendre constitution bu khongoi naraga thabak thorong kaya to tauragli Manipur da hojik leiriba government asi tha manga taru ministry mapung phana sakthondana thamjilli center na hogalu hairaga hawatpa phamu haibagi thambagi mawongda leire Manipur mraiba haujisu tambangamde makhoigi political gi khudong chababu phangani hairabadi leiriba phu kanglupsing asigi marakta amaga hekta khana hanba
ꯍꯥꯟꯅꯍꯜꯂꯛꯄꯁꯨ ꯌꯥꯏ constitution ꯁꯦꯝꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄ ꯌꯥꯏ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJP ꯒꯚꯔꯟꯃꯦꯟꯠꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅꯔꯒ ꯍꯥꯠꯅꯔꯁꯅꯨ ꯋꯥꯔꯛꯂꯒ ꯇꯣꯛꯆꯅꯤ ꯍꯥꯏꯕ ꯈꯜꯂꯕ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ constitutional right ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ exercise ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯩꯕꯒꯤ ꯑꯥꯔꯊ ꯂꯩꯔꯤꯕ꯭ꯔꯥ ꯈꯨꯔꯨꯝꯂꯒ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯅꯤꯔꯒ ꯍꯤꯡꯒꯗꯧ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯣꯀꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯩꯈꯣꯏꯖꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯤꯚꯤꯡ ꯂꯤꯖꯦꯟꯗ ꯑꯅꯤ ꯃꯊꯪꯁꯤꯠꯅ ꯑꯔꯤꯕꯝ ꯁꯥꯝ ꯁꯔꯃ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯂꯣꯀꯦꯟꯗ ꯑꯔꯥꯝꯕꯝꯗ ꯁꯥꯜ ꯁꯥꯏꯇꯦꯟꯁꯟ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ Economics Federalism Reflection of Current Global and India Situation haiba hiram asida JNUꯒꯤ ꯔꯤꯇꯤꯌꯥꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯋꯥ ꯉꯥꯡꯈꯤ ꯂꯣꯏꯅꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯀꯌꯥ ꯗꯤꯕꯦꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯄꯥꯖꯔꯤꯕ ꯄꯥꯎꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ